Akasbani Imphal Wahengbam Rajesh na pau pajari ahanbada maruiba pau Bharat amasung Myanmar gi marakta free movement regime lokthoknaba Griha Mantralana warep laure haina Griha Mantri Amit Shah na ngasi lokthokre Kendra gi mapan thorum Rajya Mantri Dr. Rajkumar Ranjan na hairi Manipur da ain kaina mitop sangchilakpa mixing khangeng hengalakpa thingbada free movement regime lokthokpana chawna mateng oiragani Mukhyamantri Nongthoman Biren Singh na hari ngamkhai sambal khananaba free movement regime lokthoknaba population commission lingnaba lamdam asigi miyamga honaduna lagliba asi mahi yale Shiv Sena Manipur Pradesh na hari ningkhatam lokpa sahi humudra manga suraklaba phawbuda Bharat Myanmar ngamkhai paring ningthina sambal kharaktaba asi laibak thibani amasung Rajya Sabha sit yankhai taruki mikhal gi notification thoki bagaloidana mirepse pisanaba hore hairi Bharat amasung Myanmar gi marakta free movement regime FMR lokthoknaba Griha Mantraloina warep laure haina Griha Mantri Amit Shah na ngasi lokthokre FMR lokthokpa asina leibak manunggi oiba security amadi Myanmar ga ngamkhai oiriba awang nongpok rajya singda missing hengalakpa laksinnabani social media da thagappa warol amada Griha Mantri hai Kendra gi mapan thorom Mantraloina FMR lokthoknaba thabak paikhatpa hore aduga FMR khudaktagi Toknaba Griha Mantraloina prastap tokre manghai lebak asi ngangkhai paring sing aswe engam thoktuna ngak senduna thamba haibasi Pradhan Mantri gi apambani Griha Mantri na ngasi Bharat Myanmar gi marakta FMR lokthoknaba prastap tokiba adubo Kendra gi mapan thorom Rajya Mantri Dr. Rajkumar Ranjan Singh na taramna okli manghai Manipur da hojik thenariba ain kaina mitop sangsilakpa jati kangrup amagi missing hengalakpa umangi lamda mi tasik lakpana chingba thingbada chawna mateng oiragani Mantri na hai free movement regime laijarabasu passport amadi visa matiksa na pairaba miyoi singna leibak anigi marakta chatok chasin tawbada karigumba athingba amata leiroi Manipur da violence caused by the illegal migrant aduga transboundary semi-ethnic community gi free regime laga koida sum population growth to a particular community masi suddenly hengalakpa aduga lona ko the limited space of area da forest khangde tingkong chinga da khangde masigi significant number of population increased or kusila the political right and economic right amasung well-being right ta tantina tension rakosi sigi mathakta 100 chauba violence sama machine aduga more than 55,000 of internally displaced tawriba mayam mase Masi puna magmutat ke hada budi free regime movement ekona lothuk pi wona haibado lothuk no decision laure Dr. Rajkumar Ranjan Singh na makhatan hai ingkumja 1984 adwaida Bharat Myanmar ngamkhai paring asi Border Security Force BSF na ngaglami matamadu da makoi gi head office natraga headquarter lapna leirabasu ngamkhai paring manakta border post sing thamduna mikup nahum singna yengsilamni manghai haujing ngamkhai paring ngagliba Assam Rifles ka khenaba amana Assam Rifles ki oinidi ngamkhai paring manakta border post thamdabana ngamkhai paring numit khudingi satuna yengsinba haibasi oithokte Dr. Ranjan hai Assam Rifles oigera atei force oigera ngamkhai paring mikup nahum singna ngakna bagidamak paring asida border post lehenba yamnamak tangai phade manghai ngamkhai paring ga naknaba maphamda border post thamnaba Griha Mantri da taknari Griha Mantraloina free movement regime lokthoknaba warep adubu Shiv Sena Manipur Pradesh na thagatpa phongdorokli Griha Mantraloy gi warep adubo Arambai Tengol na thagatpa phongdorokli Serol amada lup asin hai makoina ingkumja 1958 bu base year oiduna NRC sathanba kuki militant singa su tonariba asi lokthoknaba wafam na singba sing athuba matamda Kendra Sarkar na thabakta onthorakani haibagi thajaba phongdorokli Tabiriba pawasi Akasbani Imphal degini Mukhyamantri Nongthoman Biren Singh na hairi Rajniti tawba miyoi singgi khwaidigi maruiba pandamdi miyam amasung ngamkhai ngak senduna thamba haibasini haujing haki mamangda Imphal da leiba Mukhyamantri Secretary ta pangthokpa paugi mifam amada Mukhyamantri Nongthoman Biren Singh na hai ingkumja 2024
तरातरेतगी सरकार पारखिबा बीजेपी सरकार असना मणिपुर की मियामबो असोय अंगाम तोंदना लेहनबा थौरांग कया पाइकतुना लागली मांग हाई ngangkhai sambal khaba kanagumba amatana yengsin bidraba free movement regime ngangkhai ningtina ngak selamdaba demographic imbalance leramba maram chadana mafam amada mising hengalapana singba asi yamna haksina lawpham toi मुख्यमंत्री नाई हौरक्लिबा मिरोल सिंबु मयाई कायबा सिंजाक्तगी कननबा पांदमदा सरकार असिना वार ऑन ड्रग्स हौदोखिबनी सरकार असिना ngangkhai sambal khananaba free movement regime lokthoknaba population commission lingnaba lamdam asigi miyamga honaduna lakli manghai manipur gi hojik oirebe irang asi war on drugs illegal migrants singi biometric logduna makoi bu khandoktuna maramdamda halanaba thorang paikhatpa inner line permit system chanhan kiba asina manipur gi phibam asi oirakpani lamdam asida tung koina chanagadaba warep amagidamak kendra sarkar na tangnaduna lakibani maramaduna griha mantraloina handakta bharat myanmar ngangkhai paringi kilometer lising ama chatruk nipumdoi sambal khanaba lokthokre amadi manipur gi paringda kilometer ama sambal khaba hokre हाइरिबा किलोमीटर असी मतमगा चुनरबा हाइब्रिड सिस्टम ना पाइकटपनी मांगहाई मसीगी मतकता चिंगनबा मफमगी किलोमीटर कुनलोम अथुबा मतमदा संबल खाबा हौरगनी लेबाग असीगी ngangkhai परिंगसिंग ngakतुना थमनबा प्रधानमंत्री नरेंद्र मोदी अमदी गृहमंत्री अमित शाह की वारेपु मुख्यमंत्री नोंगथोम बीरेन सिंहना थागतपा फोंदोरकले मांगहाई भारत म्यांमार की मरकता फ्री मूवमेंट रेजिम लोकथोकनबा गृह मंत्रालयना प्रस्ताव तोखिबा असि लेबाग मनुंगी ngakselgi ओइनदी यामनमक तंगाई फदे अमदी अवांग नोंपोक लमदमदा मिसिंग हेंगलगिबा असि थिंगबदा मतेंग ओरगनी ngasi वारेप असि ऐतिहासिक ओरबा वारेप अमनी हायरदना मुख्यमंत्री नाई थौरांग असिना आइन कायना मिटोप चंगसिलकपा लाक्सिनबा ngamlagani mahakna hai population commission की matangda border fencing की matangda free movement regime की matangda positive oiba yamna permanent oina tungi mirol kaya tekte kaina le hong ba yana na bagi damukta lobby reiba step ya si masi di credit ti sigum basi ngak na ba kanna ba hona ba laiba thikraba thawaina pantha pi khraba yung kai thadokna laifam saifam leitana awa ba khangi ba ihok sibu mai pangna na ba hona ba saruk ya bi khiba manipur ki praja punam ki credit ni akhoi di chumna sarkar ma leiba ki akhoi di chumna pressure mama sumjaba change bani शिवसेना मणिपुर प्रदेश हारी निंखा तमलबा चही हुमुद्रा मंगा सुरकलबा फावदा भारत म्यांमार ngangkhai paring ningthina sambal kharaktaba asi laibak thibani इम्फाल की बाबूपरादा लेबा दोल की ऑफिस पांगथोबा पाउगी मिफम अमदा दोल की प्रेसिडेंट एम तोम्बिन हाई गृह मंत्री अमित शाह हंदकता भारत म्यांमार ngangkhai paringi किलोमीटर लिसिंग मचट्रुक मरफु मरी संबल खानबा वारेप लौखिबादु तरामना ओई अपुनबा किलोमीटर असिगी मनुंगदा मणिपुर गा म्यांमार गा समनरिबा मफम असि पुन्ना किलोमीटर सहुम मरफुद्रानी पानी मांगनाई कनागुमा कांगलु खरना संबल खाबगी मायुक्ता लैरिबा असि शिवसेनाना नुंगाइतबा पोई लोइनना हुजिक अखोई था तरा सुजुलाबा सिगुम्बा अखोईगी कॉम्प्लेक्स अखोईगी रायगोट से मसी इंडिया की अतई अतोप स्टेट करिगुम्बा थोमबदि अखोई मणिपुर दा तौरिबा अखोई हुजिकी सेंटर न तौरिबा ट्रीटमेंट से आई मसी यागने थाजदे हुजिक अखोईगी लैरिबा मणिपुर की सिचुएशन से असुकी मतिक अखोई अरुब फिबम अंदर लैरे श्री तोम्बिना मखाताना हाई हंदकता गृह मंत्रालयना मणिपुर की लालोरुप सिंह यावना लालोरुप तरा तरेट आइना यादबनी हाइना लाउथोक्रे तंपाक्ता बेस तौबा लालोरुप सिंहबो आइना यादबनी हाइना लाउथोक्लगा नेशनल हाईवे यावना मफम क्यादा सेलगी दमक दिमांग की दमक मी फाबा मी हाटपा तौरिबा कुकी मिलिटेंट सिंगबुना आइना यादबनी हाइना लाउथोक्ट्रिबगी मरम करिनो हाइबसिनी मांगनाई कुकी मिलिटेंट सिंगा सु तौनरिबा असि थासी कुमापंदल लोरे मसी मखाताना सांगददनबा सरकार की पुंगनिंग चिंगसिलकली कांग्रेस हारी ममांग थागी 38 बिहार की कांग्रेस लुसिंग राहुल गांधी हौदोखिबा जय जवान अन्याय की विरुद्ध न्याय का युद्ध कैंपेन की सरुक अमा ओइना मिपुंग खुदिमक्ता युब न्याय फंगनगनी हाइना वासकली इम्फाल की कांग्रेस भवन पांगथोप पाउगी मिफम अमदा ऑल इंडिया कांग्रेस कमिटी AICC की नेशनल स्पोक्स पर्सन डॉक्टर समा मोहम्मद हाई कैंपेन असिना भारत लामी नेवी अमसुंग इंडियन एयर फोर्स दा इंकुमजा लिसिंग अनि तरामापन लिसिंग अनि कुनिथोय फावदा रिक्रूटमेंट ड्राइव चथुदना सिलेक्शन प्रोसेस लोइक्रबा नुपा नुपी लाख अमा मखाइबु नरेंद्र मोदी सरकारना अग्निपथ स्कीम खुदकता चनहलपदगी मखोयगी तुंगी फिरेप तंबा ngamdre मांगनाई जय जवान कैंपेन की मरु एबा पांदमदी मियोय लाख अमा मखाइरोंगी थबक मुनखिबा अदु अमुक हंजिलनबा अमसुंग महौसादगी आर्म फोर्सेस संगनबा थबक थोरम हंजिलनबा हाइबसनी डॉक्टर समान हाई जय जवान कैंपेन असि तांकक अहुम थोकना चथगनी आकाशवाणी इम्फाल की पाव ताबिरी
Rajya Sabha seat yang kai taruki Mikhal gi notification thoki bagaloina mirep se pisina ba haure hairi thasi gi kontreta Mikhal pangthok kadrba Rajya Tarama nga adugi manungda Uttar Pradesh ki seat tara Maharashtra amasung Bihar gi seat taruk Nongchup Bengal amasung Madhya Pradesh ki seat manga Gujarat amasung Karnataka ki seat mari Andhra Pradesh Telangana Rajasthan amasung Orissa ki seat ahum Uttarakhand Chhattisgarh Haryana amasung Himachal Pradesh ki seat amamam gi Mikhal ni Mirep se pisan bagi aroiba numit thasigi tara mangani bot masing bot thadaba hek loibaga thigani sahi esigi April da matam loiraba sadasya sing adugi manungda hanagi Pradhan Mantri Dr. Manmohan Singh BJP National President JP Nadda Kendra gi Mantri Singh Dharmendra Pradhan Ashwini Vaishnaw Bhupender Yadav Parshottam Rupala Mansukh Mandavia Dr. L Murugan Rajiv Chandrasekhar Yauri Congress Sarkar asigi mayokta black paper puthorpagi damak Pradhan Mantri Narendra Modi na Congress pu hunduna ngangkre Sri Modi hai lebak asi sakharanaba mahaki sarkar na leptana honaki gani Rajya Sabha da dagi potharaga daba sadasya singbu bidai pibigi warol da Sri Modi hai hauki ba sahi tara asda lebak asi lam khudimakta chakol lagli Rajya Sabha dagi potharaga daba hanagi Pradhan Mantri Dr. Manmohan Singh bu thagapa phongdolodana Sri Modi hai mahangna loramba thogdang yamna chawi amadi mahangna sabha asibu amasung lebak asibu lusinglam asi matam leibak kibikta ningsing duna leihoragani leibak asi ganatantra gi hena mapangal kangkhanaba Rajya Sabha da wheelchair laktuna bot thadaki babu Sri Modi na Dr. Manmohan bu thagatpa phongtoki Birodi lusingba Malik Arjun Khargen hai sabhada lusingba sing hatuna bill pass toroidabani amadi bill sing adu mapung phana khananaba honagadabani manghai ganatantra gi oina mapung phaba khananainaba haibasi yamnamak tangai phade Operation Sadbabna gi makada Assam Rifles na ngarang Ukhrul Jilla gi Winotang da solar lamp sing kusinakre amadi community hall ama sangakre Operation Sadbabna gi makada numit asimaktada Bishnupur Jilla gi Lemram Khulda project Lemram pangthokre hari Department of Botany Imphal College na Manipur Technology Innovation Hub ka punna sinduna Biotechnology Ignition Grant Big 2024 gi makada Blooming Flower 2 ngasi Imphal College ta pangthokre Thoromdugi technical session da sarkar dagi grant logduna department asi hena chakhanaba amadi oja singna research project ki damak senthak karamna logodagi habigi matangda wafam kya khanaki hairi Leibak sinba tungba pangthokliba kuntra manga suba National Road Safety Month Awareness Workshop ngasi Ukhrul Jilla gi DRDA hall da pangthokre District Administration District Transport amasung District Police na sinba thorom aduda Jilla asigi Deputy Commissioner Saruk Yaki thorom asiga mari lena quiz competition amasu pangthokki hari Utra Sanglen Sana Konung na hairi lakaduriba sahi asigi umanglai harawbagi thoramsing kumchanba haibadi nomugi oina thorom khaktang pangthoklaga loisinaba warep lawre ngasi Utra Sanglen da Utra Ukal amadi Sana mahi thogol luka punna phamina kiba mifam amada lai harawbagi thorom laigi ogi oiba thorom tamak pangthokpa haraw kumai yaugdaba mic seasonna thorom togdaba haibina singba sing warep lawki hairi MSPDCL na lamdamasda mailana sizinaba singi matakta changsilapa khongjangi saruk ama oina ngasisu tongan ba mafam singda yengsinbagi thabak chathakre maduda mailana sizinrambagi damak Imphal Electrical Division number 2 gi Tagel area digi mioi ani Imphal Electrical Division number 4 gi Lamlong area digi consumer mari lamlai digi tara mari Thobal Division gi oina Lilong amasung Thobal digi taru Bishnupur Division gi Moirang area digi mari Kumbi digi ohum Ukhrul Division gi oina mari Kangpopi Division gi Pahar area digi ahum Saikul area digi ani Kaksing division gi oina ani punna mioi nipu mari phagat ki hari MSPDCL gi cherolaman hai khongjang asi makhatana chathaki gani aroibada maroiba pau Bharat amasung Myanmar gi marakta free movement regime lokthoknaba Griha Mantraloy na warep lawre haina Griha Mantri Amit Shah na ngasi lokthokre Kendra ki mapan thorom Rajya Mantri Dr. Rajkumar Ranjan Hari Manipur ain kaina mitop changsilakpa missing khangin hengalakpa thingbada free movement regime lokthokpana chawna mateng oirgani Mukhyamantri Nongthoman Biren Singh Hari ngangkhai sambal khananaba free movement regime lokthoknaba population commission lingnaba lamdamasigi miyamga honaduna lagiba asi mahai yale Shiv Sena Manipur Pradesh na hari ningkha tamlapa chahi humbudra manga suraklaba phawbada Bharat Myanmar ngangkhai paring ningkina sambal kharaktaba si laibak thibani amasung Rajya Sabha sit yang kai taruki Mikhal gi notification thoki bagaloina mirep se pisanaba haure pauloi jare